ꯑꯗꯩ ꯁꯤꯗꯩꯗ ꯃꯈꯣꯏꯁꯨ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯀꯥꯟꯅꯕ ꯅꯨꯡꯉꯥꯏꯕ ꯑꯗꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯑꯃꯠꯇ ꯅꯠꯇꯦ ꯃꯤꯌꯥꯝꯒꯤ ꯏꯟꯇꯔꯦꯁꯅꯦ ꯍꯥꯏꯕ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯃꯌꯥꯝꯁꯤꯒꯤ ꯇꯨꯡꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯦꯕ ꯇꯨꯡꯂꯝꯆꯠꯀꯤ ꯌꯥꯏꯐꯅꯕ ꯐꯒꯠꯅꯕ ꯑꯗꯒꯤ ꯃꯈꯣꯏꯒꯤ ꯁꯦꯐ ꯑꯣꯏꯕ ꯑꯗꯨꯝꯕ ꯒꯦꯔꯦꯟꯇꯤꯗ ꯑꯣꯏꯕ ꯂꯥꯏꯐ ꯑꯃ ꯊꯝꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯑꯗꯨꯒꯨꯝꯕ ꯁꯤꯒꯨꯝꯕꯒꯤ ꯀꯩꯅꯣꯁꯤꯡꯁꯤ ꯀꯦꯝꯄꯦꯟꯁꯤ ꯆꯪꯁꯤꯜꯂꯛꯄꯅꯦꯕ ꯑꯗꯣ ꯍꯥꯏꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛ ꯂꯨꯆꯤꯡꯕ ꯑꯣꯏꯕꯤꯔꯤꯕ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯁꯥꯃꯛꯁꯨ ꯑꯗꯨꯝ ꯃꯉꯥꯏ ꯑꯗꯒꯤ ꯑꯁꯤꯒꯤ ꯑꯣꯅꯔꯦꯕꯜ ꯃꯤꯅꯤꯁꯇꯔ ꯑꯅꯤ ꯑꯃꯁꯨ ꯌꯥꯎꯔꯤꯕꯅꯤ ꯃꯈꯣꯏꯁꯨ ꯑꯗꯨꯝ ꯃꯉꯥꯏ ꯑꯗꯒꯤ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥꯁꯀꯤ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨ ꯌꯥꯎꯔꯤ ꯑꯣꯅꯔꯦꯕꯜ ꯀꯩꯅꯣ ꯗꯦꯄꯨꯇꯤ ꯁꯤ ꯑꯦꯝ ꯑꯃꯁꯨ ꯌꯥꯎꯔꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤ ꯃꯈꯣꯏꯁꯦ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯒꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯖꯤꯅꯁ ꯑꯦꯊꯅꯤꯛ ꯀꯩꯅꯣꯅꯦꯕ ꯒ꯭ꯔꯨꯞꯁꯤꯡꯗꯒꯤ ꯍꯧꯔꯛꯄꯅꯤ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗ ꯃꯁꯤꯒꯤ ꯍꯧꯖꯤꯛ NRCꯁꯤ ꯑꯞꯗꯦꯠ ꯇꯧꯗꯨꯅ ꯁꯦꯟꯁꯁꯁꯤ ꯆꯪꯁꯤꯟꯕ ꯇꯥꯔꯒꯗꯤ ꯄꯥꯏꯈꯠꯄ ꯇꯥꯔꯒꯗꯤ ꯃꯁꯤꯅ ꯃꯥꯡꯖꯔꯛꯀꯗꯕ ꯊꯣꯔꯛꯀꯗꯕ ꯃꯗꯨꯒꯤ ꯐꯠꯇꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯀꯟꯁꯤꯀ꯭ꯋꯦꯟꯁ ꯃꯍꯩ ꯃꯌꯥꯝꯗꯣ ꯑꯗꯨꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯃꯌꯥꯝꯁꯤꯒꯤ ꯇꯨꯡꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯁꯣꯛꯂꯛꯀꯗꯒꯦ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛ ꯀꯩꯅꯣꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤ ꯃꯉꯥꯅ ꯁꯥꯕ ꯑꯩꯈꯣꯏꯒꯤ ꯀꯦꯕꯤꯅꯦꯠꯁꯦ ꯃꯁꯤꯗꯩꯗ ꯀꯔꯤ ꯍꯥꯏꯅꯤ ꯃꯄꯨꯡ ꯐꯥꯗꯕ ꯀꯦꯕꯤꯅꯦꯠꯁꯤꯗ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯨꯝꯕ ꯀꯩꯅꯣꯁꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯒꯤ ꯀꯩꯅꯣꯁꯤ ꯃꯤꯍꯨꯠ ꯂꯨꯆꯤꯡꯕꯁꯤꯡꯁꯦ ꯃꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯃꯈꯣꯏꯗꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤꯕꯅꯦ ꯍꯥꯏꯕ ꯃꯈꯣꯏꯁꯨ ꯌꯥꯎꯔꯤꯕꯅꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯤꯗꯩꯁꯤꯗ ꯁꯨꯝ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒ ꯃꯁꯤꯗꯩ ꯈꯟꯅꯕ ꯌꯥꯕ ꯂꯧꯈꯠꯄ ꯌꯥꯕ ꯄꯣꯠꯇꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯀꯔꯤꯃꯠꯇ ꯈꯟꯅꯕꯁꯨ ꯇꯧꯕ ꯃꯥꯟꯗ꯭ꯔꯦ ꯑꯗꯒꯤ ꯂꯧꯁꯨ ꯂꯧꯈꯠꯂꯛꯇ꯭ꯔꯦ ꯁ꯭ꯇꯦꯞ ꯑꯝꯇ ꯂꯧꯈꯠꯂꯛꯇ꯭ꯔꯦ ꯑꯗꯨꯒ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯁꯦꯟꯁꯁ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯀꯩꯅꯣ ꯑꯃꯅꯤ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯃꯤꯁꯟ ꯑꯃꯅꯤ ꯑꯗꯨꯅ ꯃꯁꯤꯗꯤ ꯇꯧꯗꯕ ꯌꯥꯗꯕ ꯊꯕꯛꯅꯤ ꯑꯗꯨꯅ ꯃꯁꯤꯗꯤ ꯇꯧꯔꯅꯤ ꯅꯝꯗꯅ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯌꯦꯡꯕꯤꯌꯨꯗꯅ ꯍꯧꯖꯤꯛ ꯌꯦꯡꯉꯣ ꯌꯥꯝ ꯊꯤꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯄꯁꯨ ꯌꯥꯔꯤꯑꯕ ꯑꯗꯒꯤ ꯑꯁꯣꯛ ꯑꯄꯟ ꯊꯣꯛꯂꯛꯄ ꯌꯥꯔꯤ ꯀꯦꯖꯨꯋꯦꯜꯇꯤ ꯑꯗꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯂꯛꯄ ꯌꯥꯔꯤꯑꯕ ꯑꯗꯒꯤ ꯏ ꯅꯥꯏ ꯇꯥꯟꯅꯕꯒꯤ ꯐꯤꯕꯝꯁꯨ ꯂꯥꯛꯄ ꯌꯥꯔꯤꯑꯕ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯐꯤꯕꯝꯁꯦ ꯊꯣꯛꯍꯟꯗꯅꯕ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯑꯩꯈꯣꯏꯒꯤ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯡꯒꯤ ꯇꯨꯡꯒꯤ ꯀꯩꯅꯣꯒꯤ ꯃꯤꯔꯣꯜ ꯀꯌꯥꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯐꯥꯅꯕꯒꯤꯗꯃꯛꯇ ꯁꯤꯒꯤ ꯄꯣꯠꯁꯦ ꯄꯥꯏꯈꯠꯄꯤꯌꯣꯅ ꯍꯥꯏꯖꯕ ꯑꯁꯤꯒꯤ ꯀꯩꯅꯣꯁꯤꯗꯩꯁꯤꯗ ꯀꯩꯅꯣꯁꯤꯗ ꯋꯥꯀꯠꯁꯤꯗꯩꯁꯤꯗ ꯁꯨꯡꯇꯥ ꯇꯥꯕꯤꯗ꯭ꯔꯒꯗꯤ ꯄꯣꯠꯇꯣ ꯍꯌꯦꯡ ꯌꯥꯝ ꯁꯥꯊꯤꯕ ꯑꯩꯈꯣꯏꯒꯤ ꯀꯟꯐ꯭ꯔꯟꯇꯦꯁꯟ ꯍꯥꯏꯇꯥꯔꯦꯅꯦ ꯊꯦꯡꯒꯥꯏꯅꯕ ꯃꯨꯛꯈꯥꯏꯅꯕꯒꯤ ꯐꯤꯕꯝ ꯑꯃ ꯂꯥꯛꯄ ꯇꯥꯔꯦꯕ ꯑꯗꯨꯗꯩꯗꯨꯗ ꯂꯩꯉꯥꯛꯅꯦ ꯍꯥꯏꯗꯅ ꯃꯈꯣꯏꯒꯤ ꯁꯤꯗꯩꯁꯤꯗ ꯂꯩꯔꯤꯕ ꯐꯣꯔꯁ ꯃꯌꯥꯝꯁꯦ ꯁꯤꯖꯤꯟꯅꯅ ꯈꯣꯠꯇꯅ ꯍꯦꯛꯇ ꯅꯝꯐꯨ ꯍꯥꯐꯨꯗ ꯀꯩꯅꯣ ꯇꯧꯔꯣꯅ ꯂꯣꯏꯅꯃꯛ ꯅꯝꯊꯔꯣꯅ ꯇꯧꯔꯛꯄꯒꯤ ꯐꯤꯕꯝꯗ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯑꯗꯨꯗꯤ ꯄꯣꯠꯇꯨ ꯐꯅꯤꯡꯉꯥꯏꯗꯣ ꯁꯨꯡꯑꯣꯏ ꯑꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯅꯤꯗ ꯑꯗꯣ ꯁꯤꯒꯨꯝꯕ ꯄꯣꯠꯁꯤ ꯂꯥꯛꯇꯅꯕ ꯇꯥꯗꯅꯕ ꯍꯥꯏꯅ ꯂꯩꯉꯥꯛꯁꯤꯡꯒꯤ ꯑꯩꯈꯣꯏ ꯂꯨꯆꯤꯡꯕꯁꯤꯡꯁꯤꯅ ꯀꯔꯤꯅꯣ ꯋꯥꯈꯜ ꯈꯔ ꯄꯨꯊꯣꯛꯑꯦ ꯍꯥꯏꯔꯒ ꯇꯧꯕ ꯌꯥꯕ ꯃꯈꯣꯏꯅ ꯍꯥꯏꯕ ꯌꯥꯕ ꯌꯥꯝꯅ ꯗꯦꯃꯣꯀ꯭ꯔꯦꯇꯤꯀꯦꯜꯂꯤ ꯂꯣꯏꯅ ꯇꯧꯅꯒꯗꯕ ꯉꯥꯛꯇꯅꯤꯗꯅ ꯁꯤ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯍꯥꯏꯖꯔꯤꯁꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯀꯩꯅꯣ ꯑꯃꯅꯦꯕ ꯗꯤꯃꯥꯟ ꯑꯃꯅꯦꯕ ꯁꯤꯗꯩꯗ NRC ꯑꯞꯗꯦꯠ ꯇꯧꯕꯤ ꯍꯥꯏꯁꯤꯕꯨ ꯍꯦꯛꯇ ꯐꯠꯇ ꯍꯥꯎꯊꯤ ꯇꯧꯕꯤꯌꯨ ꯍꯥꯏꯕ꯭ꯔꯥꯕ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯦ ꯊꯨꯒꯥꯏꯅꯕ ꯃꯥꯡ ꯇꯥꯛꯍꯟꯅꯕ ꯑꯗꯨꯒ ꯅꯦꯁꯟꯒꯤ ꯃꯔꯛꯇ ꯊꯕꯛ ꯇꯧꯅꯅꯕ ꯇꯧꯕꯤꯌꯨ ꯍꯥꯏꯕꯁꯨ ꯅꯠꯇꯦꯗꯅ ꯑꯗꯨ ꯁꯤ ꯑꯐꯕ ꯄꯣꯠ ꯑꯃꯅꯦꯕ ꯌꯥꯝꯅ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯌꯥꯝꯅ ꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯑꯣꯏꯕ ꯗꯤꯃꯥꯟ ꯑꯃ ꯇꯥꯟꯖꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯁꯤꯕꯨ ꯀꯔꯤꯝꯇ ꯊꯧꯋꯥ ꯁꯥꯗꯅ ꯁꯤꯗꯩꯁꯤꯗ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯂꯩꯉꯥꯛ ꯂꯨꯆꯤꯡꯕ ꯈꯔꯁꯤꯅ ꯁꯨꯝ ꯐꯝꯖꯤꯜꯂꯒ ꯂꯩꯕ ꯍꯥꯏꯁꯦ ꯃꯁꯤꯗꯤ ꯌꯥꯝ ꯊꯤꯅ ꯆꯨꯝꯗꯦ ꯍꯥꯏꯅ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯈꯛꯇ ꯅꯠꯇꯦ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯋꯥꯈꯜ ꯈꯟꯕ ꯉꯝꯕ ꯁꯦꯟꯁꯤꯕꯜ ꯑꯣꯏꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯁꯤꯇꯤꯖꯟ ꯈꯨꯗꯤꯡꯃꯛꯅ ꯑꯗꯨꯝ ꯍꯥꯏꯔꯒꯗꯕ ꯋꯥꯐꯝꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯌꯥꯝ ꯑꯃ ꯊꯣꯛꯇ꯭ꯔꯤꯉꯩꯗꯅꯦ ꯍꯧꯖꯤꯛ ꯃꯇꯝ ꯈꯔ ꯅꯨꯃꯤꯠ ꯈꯔꯈꯛ ꯂꯩꯔꯤꯉꯩ ꯃꯇꯝꯁꯦ ꯑꯁꯤꯒꯤ ꯃꯅꯨꯡꯁꯤꯗꯩꯁꯤꯗ ꯑꯊꯨꯕ ꯃꯇꯝꯗ ꯀꯔꯤꯅೋ karamba khongthang thanglaga kari tawraga phagdage habdo yamna kenoda phajana khalaga khongthang afam amdang thari lokhat piona ai appeal tawjani hai tai